Maipakpa Sannaroi Oibada Khwaidagi Maru Oiribasi discipline haina Wangkhei AC MLA Thangjam Arunkumar phongdokkhre. Wafam ase Manipuri Rifles Association Senduna ngasidagi tha asigi kunmanga fawu chathagadaba kuntraga nithoi shuba All Manipur Shooting Competition hawdokpagi thauramda mahakna phongdokhibane. Tauthong lamsangda leiba association asigi shooting range ta pangthokpa hawkiba competition asigi hawdokpagi thauramda MLA Thangjam Arunkumar na hai. Hauzik lamdam asida oiriba tangdu leita dabagi fibam asida sana khonabagi lamdan leiriba association singna Sannaroi singi damak honariba ase singthaningai ne shooting masana asida tangai fadana changba shooting range ama thamdaba honabada association asina thengnaramgataba awaba sing adu uba phangi telaba matam khara asida association asina kanna honaduna shooting range ama thambang ngamlakpa ase thaganingai ne Shooting masana ase state asida chawkhatnaba honaramba ahal sing ngasige Sannaroi singna kafong tokte sanaba haibase mamangai date ngaihak nuainabagi matam lenbagi wakhal londa sanarambani adubu ngaside aina sanariba masana aduda Maipakpa ngamlabade isa gi punsigi career ama oiba yare Maipakpa Sannaroi Oibada Khwaidagi Maru Oiribasi discipline Sannaroi singna makoi bu takpi tambiriba oja sing amade mama mapagi pautak induna thaksi khasi kaidana chatpa yamnu mathau tai aikhoigi naha sing masagi top talent leijaba ngaktane aikhoina makoi bu ningthina sembirabade atopa singa lambana bada thoina chang tagadaba nate maram aduna haurakliba mirol sing ningthida makong sombiba mathau tai haina mahangna makha takhi India also shooting shooting ki kono si tuki mati Wangkhei habitation tarpati adu India da wakal pai se koi Manipur su Wangkhei na yam chance le India na pagal pai se koi Manipur su pagal ka matu ke level lo yora ka da koi India represent tor ka international level koi la pun ngam budri ne India na pagal su gam phe yan kan je adu na koi nang sing di masagi talent pito koi masagi skill le ni nang sing di ang koi support to bre ka da kinang matik cha kulai pi ka da train to ka da yam thukul pick up to adu yam dai boti bide koi ni sigumba shooting ki kalau si masana si su gam expensive bo ya tang ba gam travel maru chani chu ka pagi tangai pa da le ni na apta amada ani ro hom la atwa 10 days mani mahara sida tuki mati expensive boy sa na wesin da gam da burden le ne tu ni du ka social singa ko Manipur ki dikren da support pangba amta ni government ne site ki hum da madi kan ki association si ma magi ngam jaba voluntary to bunga tani aya mana ma ngam jaba contribution to the kind of Sannaroi is the same no one of the school association is real some same no one of the Ngasigi thauram aduda Wangkhei AC MLA Thangjam Arunkumar Sports Movement Committee convener RK Ranendra said Manipur Rifle Association ge senior member Sapam Krishnamahon Daneshwari still the proprietor case has Modhu Chandra retired BSF officer Angom Samu Amade Manipur Rifle Association President Wangkhei Rachandra Mathang Sina chief guest of honor Amade President Uina Sarudakhe